ꯕꯤꯗꯤꯑꯣ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯆꯥꯗꯣꯏꯅꯦ ꯃꯣꯔꯣꯛ ꯁꯥꯕ ꯅꯨꯗꯜꯁ ꯆꯥꯗꯣꯏꯅꯦ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯆꯦꯂꯦꯟꯖ ꯇꯧꯗꯣꯏꯅꯦ ꯁꯤꯗ 2x 3x ꯂꯧꯁꯦ ꯍꯥꯏꯕꯅꯦ ꯑꯗꯨ 2xꯁꯦ ꯁꯤꯅ ꯈꯔ ꯐꯗꯧ ꯃꯥꯟꯕ ꯑꯩ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯕꯅꯤꯅ ꯁꯤ ꯆꯥꯔꯅꯤ ꯑꯗꯨꯒ ꯁꯤ ꯆꯥ ꯂꯣꯏꯔꯒ ꯃꯤꯅꯤꯠ 5 ꯈꯥꯡꯉ ꯂꯩꯗꯣꯏꯕꯀꯣ ꯃꯤꯅꯤꯠ 5 ꯀꯔꯤꯝ ꯆꯥꯗꯕꯤ ꯈꯥꯡꯗꯣꯏꯕ ꯑꯗꯨꯒ 5 ꯂꯣꯏꯔꯀꯥꯟꯗ ꯁꯪꯒꯣꯝ ꯂꯩꯕꯁꯦ ꯁꯪꯒꯣꯝ ꯊꯛꯇꯣꯏꯕ ꯁꯪꯒꯣꯝꯁꯦ ꯅꯍꯥꯟꯃꯨꯛꯇꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯅꯦ ꯁꯪꯒꯣꯝ ꯑꯣꯏꯅ ꯂꯧꯔꯅꯤ ꯊꯦꯡꯉꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯐꯪꯗ꯭ꯔꯦ ꯍꯥꯞꯄꯁꯦ ꯁꯦꯝꯕꯁꯦ ꯏꯪꯈ꯭ꯔꯦꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯐꯪꯗ꯭ꯔꯦ ꯀꯥꯏ ꯐꯪꯗ꯭ꯔꯦ ꯌꯣꯟꯗ꯭ꯔꯦ ꯆꯠꯁꯤ ꯅꯠꯇ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯝ ꯄꯨꯂꯞ ꯍꯩꯖꯜꯂꯣ ꯍꯥꯏꯔꯣ ꯑꯩ ꯍꯩꯅꯤꯡꯗꯦ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯔꯣꯏꯗꯣꯏꯁꯦ ꯑꯩ ꯃꯣꯔꯣꯛ ꯆꯥꯅꯤꯡꯗꯦ ꯀꯤꯗꯤ ꯀꯤꯔꯦ ꯑꯗꯨ ꯁꯤ ꯀꯪꯁꯟꯈ꯭ꯔꯦ ꯅꯍꯥꯟꯃꯨꯛꯁꯨ ꯀꯪꯁꯟꯈ꯭ꯔꯦ ꯃꯣꯔꯣꯛꯁꯦ ꯑꯩ ꯁꯨꯡꯆꯥ ꯆꯥꯗꯕ ꯃꯤꯅꯦꯕ ꯇꯜꯂꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯉꯁꯤꯗꯤ ꯑꯃ ꯃꯃꯤꯡ ꯊꯦꯠꯄ ꯍꯥꯏꯗꯣ ꯊꯦꯠꯀꯗꯕꯅꯦ ꯑꯗꯣ ꯃꯃꯤꯡ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯍꯣꯔꯦꯟ ꯑꯝꯇ ꯑꯩꯕꯨꯗꯤ ꯌꯦꯡꯒꯦ ꯄꯨꯂꯞ ꯍꯩꯕꯤꯔꯒꯦ ꯉꯁꯤꯗꯤ ꯈꯔ ꯈꯥꯡꯉꯒꯦ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯁ꯭ꯄꯥꯏꯁꯤ ꯆꯦꯂꯦꯟꯖ ꯇꯧꯔꯣ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯇꯣꯜꯂꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁ ꯁꯨꯡꯆꯥ ꯆꯥꯗ꯭ꯔꯤꯁꯦ ꯃꯣꯔꯣꯛꯁꯦ ꯇꯜꯂꯦꯕ ꯃꯣꯔꯣꯛꯁꯦ ꯈꯤꯇꯪ ꯍꯩꯔꯒꯕꯨꯗꯤ ꯆꯥꯕ ꯌꯥꯎꯋꯦ ꯑꯗꯣ ꯃꯣꯔꯣꯛ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯍꯩꯔꯒ ꯌꯨꯝꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯗꯤ ꯁꯨꯡꯆꯥ ꯆꯥꯗꯦꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯃꯣꯔꯣꯛꯁꯦ ꯄꯨꯂꯞ ꯆꯥꯕ ꯅꯪ ꯉꯥꯡꯉꯤꯁꯦ ꯍꯥꯞꯇꯣꯏꯅꯦ ꯅꯪ ꯉꯥꯡꯉꯤꯁꯦ ꯀꯩꯝ ꯇꯥꯗꯦꯕ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯈꯪꯍꯧꯗꯦ ꯅꯪ ꯈꯪꯗ꯭ꯔꯗꯤ ꯏꯁꯥꯅ ꯈꯪꯉꯗꯤ ꯌꯥꯔꯦ ꯑꯩ ꯊꯣꯛꯄ ꯉꯥꯡꯕ ꯋꯥꯅꯤ ꯁꯤ ꯍꯥꯞꯇ꯭ꯔꯣꯅ ꯍꯥꯞꯇꯣꯏꯅꯦ ꯍꯥꯏꯕ ꯁꯤ ꯇꯣꯠꯈꯤꯗꯕ ꯑꯩ ꯁꯤ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯨ ꯀꯩꯅꯣ ꯇꯧꯒꯗꯕꯅꯦ ꯄꯤꯀꯦꯠ 2 ꯆꯥꯒꯗꯕꯅꯦ ꯂꯤꯛꯄ ꯃꯥꯟꯗ꯭ꯔꯣ ꯅꯍꯥꯟꯃꯨꯛꯇꯤ ꯌꯥꯝ ꯌꯥꯝꯃꯦ ꯍꯦꯟꯖꯤꯜꯂꯛꯀꯅꯤꯗ ꯃꯣꯔꯣꯛꯁꯦ ꯑꯃꯅꯤ ꯉꯝꯃꯣꯏ ꯍꯥꯏ ꯀꯥꯟꯗ ꯅꯍꯥꯟꯃꯨꯛꯇꯤ ꯌꯥꯝ ꯌꯥꯝꯈꯤꯕꯅꯦ ꯍꯥꯏꯕ ꯍꯌꯦꯡꯁꯦ ꯑꯩ ꯊꯕꯛ ꯂꯩꯅꯦ ꯄꯨꯡ ꯑꯌꯨꯛ ꯉꯟꯇꯥꯗ ꯇꯧꯔꯤꯁꯦ ꯃꯣꯔꯣꯛ ꯆꯥꯁꯤꯜꯂꯒ ꯄꯨꯛ ꯅꯥꯗꯅ ꯇꯧꯔꯨ ꯌꯥꯗꯦꯕ ꯅꯞꯄ ꯂꯩ ꯆꯦꯂꯦꯟꯖꯇꯣ ꯑꯇꯣꯞ ꯇꯧꯔꯛꯀꯦ ꯃꯊꯪꯗ ꯑꯁꯤꯁꯦ ꯂꯣꯏꯔꯒ ꯑꯁꯤꯁꯦ ꯅꯨꯡꯗꯥꯡꯗ ꯑꯣꯏꯕꯒꯤ ꯒꯨꯂꯥꯒꯤ ꯇꯧꯁꯦ ꯇꯧꯅꯤꯡꯉꯥꯏꯗꯣ ꯀꯩꯅꯣ ꯂꯩꯇꯕꯩꯀꯣ ꯑꯩ ꯆꯥꯃꯁꯇꯤ ꯅꯪ ꯁꯤꯅ ꯄꯨꯔꯛꯇ꯭ꯔꯣ ꯇꯣꯠꯂꯒ ꯅꯪ ꯀꯣꯊꯤ ꯀꯪꯕꯒꯤꯅ ꯇꯣꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯀꯪꯅꯤ ꯁꯤꯗꯤ ꯑꯣꯏꯅ ꯏꯕꯥꯅꯤꯁꯤ ꯊꯝꯃꯒ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯂꯨꯄꯥ 10 ꯄꯤꯕꯗꯨꯅ ꯍꯥꯎꯕꯅꯦ ꯑꯩꯗꯤ 10 ꯄꯤꯕꯗꯨꯅ ꯍꯥꯎꯋꯦ 10 ꯄꯤꯕ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩ ꯆꯥꯗ꯭ꯔꯤ ꯑꯗꯨꯗꯤ ꯂꯩꯕꯅꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃꯈꯛ ꯁꯤꯅ ꯀꯩꯒꯤꯅꯣ ꯅꯪꯗꯤ ꯌꯥꯝ ꯐꯖꯩꯅ ꯃꯆꯨ ꯇꯣꯠꯂꯣ ꯆꯥꯁꯦ ꯑꯩ ꯊꯦꯡꯉꯗꯣ ꯍꯥꯞꯈꯤꯔꯣꯏ ꯍꯥꯞꯈꯤꯒꯦ ꯑꯩ ꯀꯠꯇꯗꯤ ꯇꯧꯗꯕꯅꯤ ꯅꯪ ꯐꯖ ꯃꯥꯜꯂꯦꯕ ꯆꯦꯂꯦꯟꯖꯇꯣ ꯌꯥꯔꯦ ꯁꯛꯁꯦꯁ ꯇꯧꯔꯦ ꯍꯥꯏꯗꯣ ꯑꯃꯨꯛ ꯇꯧꯔꯛꯇꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯍꯥꯏꯕꯤꯔꯝꯃꯣꯒ ꯍꯥꯏꯒꯗꯕꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏꯅꯤ ꯄꯥꯈꯠꯇꯕ ꯌꯥꯔꯅꯤ ꯅꯠꯇ꯭ꯔꯒ ꯁꯤ ꯍꯥꯟꯅ ꯍꯩꯗꯣꯛꯑ ꯊꯝꯃꯁꯤꯔꯥ ꯃꯣꯔꯣꯛ ꯀꯩꯅꯣꯁꯦ ꯑꯃꯨꯜꯁꯦ ꯑꯃꯨꯜꯁꯦ ꯍꯩꯗꯣꯛꯑ ꯊꯝꯁꯤꯔꯥꯃꯤꯅꯦ ꯇꯣꯠꯄꯁꯦ ꯀꯌꯥꯝ ꯀꯩꯅꯣ ꯇꯧꯔꯤꯅꯣꯅꯦ ꯑꯩ ꯇꯣꯠꯄꯤꯎꯔꯥ ꯌꯥꯔꯦ ꯇꯣꯠꯄꯤꯔꯁꯦ ꯑꯩ ꯇꯧꯔꯤꯁꯨ ꯁꯤꯗ ꯉꯧꯔꯦꯗꯣ ꯇꯣꯠꯂꯤꯅꯦ ꯇꯦꯛ ꯊꯦꯡꯉ ꯑꯩꯅ ꯊꯣꯛꯂꯛꯑꯦ ꯋꯥ ꯉꯥꯡꯕ ꯌꯥꯎꯗ꯭ꯔꯦ ꯀꯥꯏꯁꯦ ꯁꯤꯁꯦ ꯅꯨꯄꯤ ꯃꯆꯥꯗꯤ ꯌꯥꯝ ꯁꯥꯗꯕꯅꯤꯗ ꯅꯨꯄꯤ ꯃꯆꯥꯒ ꯌꯥꯝ ꯁꯥꯗꯦ ꯍꯥꯏꯕꯅ 2x ꯑꯗꯣ ꯑꯩꯗꯤ ꯁꯥꯏ ꯑꯩꯗꯤ ꯅꯨꯄꯤ ꯅꯠꯇꯕꯅꯤ ꯌꯥꯔꯕ ꯌꯥꯔꯦꯍꯦ ꯀꯌꯥꯝ ꯃꯨꯟꯅ ꯇꯣꯠꯀꯗꯣꯏꯅꯣ ꯃꯥꯏꯁꯦ ꯌꯥꯝ ꯐꯖꯩ ꯌꯦꯡꯉꯨꯅꯦ ꯃꯊꯛꯇ ꯀꯩꯅꯣ ꯍꯥꯞꯄꯒꯤ ꯑꯩꯁꯦ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯈ꯭ꯔꯦ ꯌꯥꯔꯦ ꯍꯧꯔꯁꯤ ꯁꯤꯁꯦ ꯍꯥꯟꯅ ꯍꯩꯗꯣꯛꯍꯧꯁꯤꯗꯅ ꯁꯪꯒꯣꯝꯗ ꯌꯥꯏ ꯑꯗ ꯍꯩꯗꯣꯛꯑ ꯇꯤꯟ ꯀꯥꯡ ꯑꯃꯨꯛ ꯇꯥꯔꯗꯤ ꯋꯥꯔꯤꯗꯤ ꯇꯤꯟ ꯀꯥꯡ ꯍꯥꯏ ꯁ꯭ꯋꯥꯏꯗ ꯇꯤꯟ ꯀꯥꯡ ꯀꯥꯏꯗꯤ ꯇꯤꯟ ꯀꯥꯡ ꯂꯥꯛꯇꯥꯔꯦ ꯖꯪꯒꯜꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯕꯣꯇꯜ ꯍꯥꯡꯗꯣꯛꯅꯕꯗꯣ ꯍꯥꯞꯄꯗꯤ ꯐꯕ ꯃꯣꯏꯁꯤꯁꯨ ꯄꯤꯔꯣ ꯑꯗꯨ ꯀꯥꯇꯤꯅ ꯀꯛꯀꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯅꯦ ꯍꯥꯏꯕ ꯃꯣꯏ ꯕꯣꯇꯜ ꯍꯥꯞꯇꯦꯕ ꯃꯣꯏ ꯁꯤꯒꯤ ꯃꯇꯣꯟꯅ ꯀꯛꯀꯗꯕꯅꯦ ꯑꯩꯁꯤ ꯎꯔꯤꯡ ꯇꯧꯔꯤꯅꯦ ꯅꯥꯔꯤꯅꯦ ꯄꯥꯏ ꯀꯥꯟꯗ ꯁꯥꯎꯅꯗ ꯍꯥꯟꯅ ꯍꯩꯗꯣꯛꯁꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯍꯩꯗꯣꯛꯑꯔꯣꯏꯁꯤꯔꯥ ꯊꯛꯑꯝꯗꯥꯏꯗ ꯍꯥꯏꯔꯁꯦ ꯍꯣꯏ ꯏꯁꯤꯡꯗꯤ ꯈꯤꯇꯪ ꯊꯛꯀꯦ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯤꯔꯛꯑꯣ ꯄꯨꯛ ꯁꯧꯕꯁꯤ ꯈꯤꯇꯪ ꯈꯥꯡꯅꯕ ꯇꯥꯏꯃꯔ ꯊꯝꯗꯣꯏꯅꯦ ꯍꯩꯗꯣꯛꯑꯁꯤꯗ ꯑꯗꯨꯝ ꯍꯩꯗꯣꯛꯑꯁꯤ ꯀꯩꯒꯤꯅꯣ ꯁꯨꯝ ꯍꯩꯗꯣꯛꯑꯁꯤ ꯀꯩꯗꯧꯗꯧꯔꯤꯒꯦ ꯅꯠꯇꯦ ꯍꯥꯡꯗꯣꯛꯑ ꯊꯝꯃ ꯂꯩꯇꯜ ꯅꯤꯁꯥ ꯎꯠꯀꯗꯕꯅꯦ ꯀꯥꯎꯔ ꯂꯧꯗꯣꯏꯁꯦ ꯋꯥꯔꯤꯗꯤ ꯑꯩꯒꯤ ꯍꯩꯕꯗ ꯎꯠꯂꯣ ꯑꯩꯒꯤ ꯍꯩꯕꯗ ꯈꯤꯇꯪ ꯋꯥꯡꯅ ꯍꯩꯌꯨꯅꯦ ꯋꯥꯡꯈꯠꯂꯒ ꯑꯩꯅ ꯋꯥꯍꯩ ꯁꯥꯖꯤꯟꯕ ꯌꯥꯔꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯁꯪꯒꯣꯝ ꯊꯛꯄꯤꯌꯨ ꯑꯩ ꯁꯤ ꯃꯆꯨꯝꯁꯦ ꯇꯥꯡꯉꯤ ꯁꯤ ꯂꯥꯏꯒꯤ ꯈꯤꯇꯪ ꯊꯛꯀꯦꯀꯣ ꯌꯥꯏꯗꯅ ꯍꯥꯟꯅ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯔ ꯊꯛꯀꯦ ꯌꯥꯏꯗꯅ ꯈꯤꯇꯪ ꯊꯛꯄꯅꯦ ꯐꯔꯦ ꯌꯥꯔꯦ
ꯊꯝꯃꯣ ꯑꯗꯨꯒ ꯇꯧꯔꯁꯤ ꯍꯧꯔꯁꯤ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯁꯥꯏꯗ ꯊꯝꯃꯣ ꯏꯪꯅꯕ ꯈꯔ ꯆꯥꯕ ꯂꯣꯏꯕ ꯇꯥꯟꯅꯕ ꯅꯠꯇꯦꯀꯣ ꯆꯥꯕ ꯂꯣꯏꯕ ꯅꯠꯇꯦ ꯁꯨꯝ ꯁꯤ ꯍꯣꯏ ꯁꯤ ꯆꯥꯔꯦꯅ ꯑꯗꯨꯒ ꯃꯤꯅꯤꯠ 5 ꯈꯥꯡꯉꯕꯅꯤꯅ ꯆꯞ ꯃꯥꯟꯅ ꯆꯥꯕ ꯂꯣꯏꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨꯗꯤ ꯂꯣꯏꯃꯤꯟꯅꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯣꯏ ꯍꯣꯏ ꯂꯣꯏꯔꯦ ꯈꯪꯃꯤꯟꯅꯗꯣꯏꯅꯤꯅꯀꯣ ꯑꯗꯣ ꯇꯥꯏꯃꯔꯁꯦ ꯍꯥꯟꯅ ꯁꯦꯠ ꯇꯧ ꯃꯊꯤꯁꯦ ꯇꯤ ꯉꯥꯡ ꯂꯩꯕꯅꯤ ꯉꯁꯤꯁꯦ ꯍꯣꯏ ꯌꯥꯔꯦ ꯆꯥꯔꯣ ꯑꯗꯨꯗꯤ ꯆꯥꯔꯣ ꯑꯗꯨꯅ ꯇꯥꯏꯃꯔ ꯊꯝꯕꯁꯦ ꯍꯣꯔꯦꯟ ꯌꯥꯔꯦ ꯍꯣꯔꯦꯟ ꯂꯣꯏꯔꯒ ꯐꯥꯎ ꯊꯝꯃꯛꯀꯦ ꯚꯥꯏ ꯌꯥꯔꯦꯀꯣ ꯀꯦꯃꯦꯔꯥꯗꯣ ꯉꯁꯤꯗꯤ ꯈꯔ ꯅꯛꯁꯟꯕꯅꯤ ꯀꯤꯌꯦ ꯍꯧꯔꯒꯦ ꯒꯥꯏꯁ ꯑꯩꯅ ꯍꯥꯏꯕꯗꯣ ꯊꯝꯅꯤꯡꯉꯒꯤꯗꯣ ꯁꯨꯃꯥꯏꯅ ꯊꯝꯃꯗꯤ ꯌꯥꯗ꯭ꯔꯣ ꯌꯥꯏ ꯑꯗꯨꯗꯤ ꯌꯥꯝ ꯋꯥꯡꯃꯟ ꯀꯦꯃꯦꯔꯥ ꯃꯃꯥꯡ ꯍꯦꯟꯒꯠꯂꯝꯃꯅꯤ ꯁꯨꯃꯥꯏꯅ ꯊꯝꯃꯁꯤ ꯌꯥꯗ ꯍꯨꯛꯄꯩ ꯃꯑꯣꯡꯗ ꯌꯥꯔꯦꯀꯣ ꯑꯗꯣ ꯌꯥꯔꯕ ꯌꯥꯔꯦ ꯆꯥꯁꯤꯀꯣ ꯃꯅꯝꯗꯤ 3Xꯅ ꯍꯦꯜꯂꯦ ꯁꯤꯗꯅꯦ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯁꯦ ꯁꯤ ꯁꯥꯏꯌꯦꯕꯁꯦ ꯍꯣꯏ ꯇꯜꯂꯦꯕꯁꯦ ꯅꯪ ꯉꯁꯥꯏꯁꯦ ꯀꯣꯛ ꯉꯥꯎꯕꯩ ꯍꯧꯒꯠꯂꯛꯀꯦ ꯇꯧꯋꯦꯕ ꯑꯩꯗꯤ ꯁꯥꯗꯦ 2Xꯇꯤ ꯑꯩꯒ ꯆꯥꯟꯅꯗꯦꯗ ꯑꯩ ꯁꯥꯏꯌꯦ ꯈꯔ ꯁꯥꯗꯦ ꯑꯩ ꯀꯣꯛ ꯉꯥꯎꯋꯦ ꯀꯣꯛ ꯉꯥꯎꯋꯤꯗ ꯈꯔꯗꯤ ꯁꯥꯏ ꯊꯨꯅ ꯆꯥꯎ ꯑꯩ ꯍꯥꯟꯅ ꯂꯣꯏꯁꯟꯒꯅꯤ ꯑꯃ ꯆꯥ ꯂꯣꯏꯔ ꯈꯥꯡꯕꯅꯤ ꯁꯥꯏꯁꯦ ꯑꯩ ꯁꯥꯏ ꯌꯥꯗꯕ ꯌꯥꯗꯦ ꯀꯣꯛ ꯉꯥꯎꯋꯤꯗꯤ ꯁꯥꯏ 3X ꯆꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ 3Xꯇ ꯆꯥꯈ꯭ꯔꯦꯕ ꯑꯃꯨꯛꯇꯪ ꯍꯨꯛꯄꯗꯤ ꯉꯝꯗꯦꯕ ꯑꯩꯈꯣꯏ ꯆꯦꯁꯨ ꯆꯥꯕ ꯀꯩꯝ ꯇꯧꯗꯕꯅꯤꯉꯣ ꯐꯖꯅ ꯆꯥꯕ ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯍꯥꯏꯃꯤ ꯅꯪ ꯄꯨꯔꯦ ꯐ꯭ꯂꯣꯛꯁꯦ ꯈꯣꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯥꯗꯦ ꯋꯥꯏꯒꯨꯝꯅ ꯊꯝꯃꯦ ꯊꯝꯃꯣ ꯑꯩꯅ ꯁꯥꯕꯗꯤ 3Xꯅꯗꯤ ꯌꯥꯝ ꯍꯦꯜꯂꯦ 2Xꯀꯁꯨ ꯁꯥꯗꯦ ꯑꯩꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯑꯃꯨꯛ ꯌꯥꯔꯝꯗꯦ ꯑꯦꯞꯁꯦ ꯍꯣꯏ ꯌꯥꯏ ꯃꯌꯥꯏ ꯆꯥꯝꯃ ꯌꯥꯝꯗꯦ ꯁꯥꯗꯦꯗ ꯈꯥꯡꯉꯝꯅꯤ ꯁꯤꯗꯤ ꯁꯥꯗꯦ ꯑꯩꯅ ꯈꯜꯂꯝꯃꯤꯁꯦ ꯑꯣꯟꯅꯔꯦ 3X ꯁꯨꯃꯥꯏꯅ ꯁꯥꯕ 3X ꯑꯗꯨꯝ ꯁꯥꯏ 3X ꯃꯊꯪ 3X ꯇꯧꯔꯒꯦ ꯅꯪ ꯇꯧ ꯅꯪ 2X ꯅꯥꯊꯣꯟ ꯇꯧ 5X ꯇꯧꯁꯤꯔꯣ 5X ꯂꯩꯍꯧꯕꯅꯦ ꯉꯁꯥꯏ ꯌꯥꯅꯤ ꯅꯪ ꯇꯧ ꯑꯩ ꯌꯥꯎꯔꯔꯣꯏ ꯌꯥꯎꯒꯗꯕꯅꯤ ꯌꯥꯎꯔꯔꯣꯏ 2X ꯌꯥꯎꯗꯕ ꯑꯁ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯕꯦꯝꯃ ꯇꯧꯔꯣ ꯑꯩ ꯀꯣꯛ ꯉꯥꯎꯋꯦꯕ ꯁꯤ ꯇꯩꯊꯣꯛꯀꯦꯔꯥ ꯇꯧꯔꯦ ꯐꯗꯤꯁꯦ ꯃꯇꯥꯏꯗ ꯊꯣꯛꯑꯣ ꯃꯇꯥꯏꯗ ꯊꯣꯛꯑꯣ ꯃꯌꯥꯏꯗ ꯁꯤꯟꯇ ꯃꯇꯥꯏꯗ ꯐꯗꯤ ꯃꯇꯥꯏꯗ ꯑꯣꯏꯇꯥꯔꯦ ꯁꯥꯗꯦꯗ ꯑꯩ ꯐꯔꯦꯗ ꯁꯤ ꯉꯥꯏꯗꯁꯨ ꯌꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯦ ꯆꯦꯂꯦꯟꯖꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯗꯦ ꯄꯦꯀꯦꯠ 2ꯒꯨꯝꯕ ꯆꯥꯕ ꯅꯠꯇ꯭ꯔꯒ 3Xꯇꯣ ꯑꯗꯨ ꯆꯥꯔꯦ ꯑꯗꯨ ꯉꯝꯗꯦ ꯃꯊꯪ ꯆꯥꯔꯗꯤ ꯄꯦꯀꯦꯠ 2ꯒꯨꯝꯕ ꯆꯥꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯅꯪ ꯀꯩꯝ ꯀꯃꯥꯏꯅ ꯁꯥꯗꯣꯏꯅꯣ ꯅꯠꯇꯦ ꯂꯣꯏ ꯃꯨꯠꯂ ꯂꯩꯔꯝꯃꯦ ꯀꯩꯅꯣꯁꯦ ꯌꯥꯔꯦ ꯑꯗꯨꯗꯤ ꯊꯥꯔꯁꯤ ꯌꯥꯔꯦ ꯊꯕꯛꯅ ꯀꯩꯅꯣ ꯇꯧꯁꯤ ꯅꯨꯡꯉꯥꯏ ꯌꯥꯅꯤ ꯁꯤ ꯇꯧꯁꯤ ꯆꯠꯂꯝꯈꯤꯅꯤꯕ ꯃꯨꯠꯂꯁꯨ ꯂꯣꯏꯅ ꯍꯥꯏꯗ ꯆꯠꯂꯦꯕ ꯃꯨꯠꯂꯁꯨ ꯆꯠꯂꯦꯕ
kemarin unik juga main lagi ya mas nang saya di sini kok enggak em tung tụ nhau rồi nên phải xin được tụ sẽ nhau rồi kayak gitu làm gì vậy quá bây giờ Sa tuh nggak makan deh matang quá em ạ matang mau tong nih kayaknya mau tong nih tụ tụ hơi bị mà 3x tuh matuan tak nuôi một sáng mẹ vậy cái nhà đẹp ạ ada Mika di em tuh sahur haram mudi cái cuộc ngao này một cuộc sẽ nhà đẹp ạ ada yum morok kaza kan suka aja di morok yawo hinjang itu di kai di ya nhau đi ngâm đi hai năm rồi sáng sớm sẽ tay chân này anh đừng cứ ra sàn nhà dia kan nggak lah di ya benang nunggang depan bro si pangnya si loi nata nang si ya ga cứ ra sàn nhà đừng cứ ra sàn thằng gue lagi silencer mut ở lên si có ấy nhà đây ta tụi này nanti matam khang ya pak tuh sat deh tuh khang deh sat lah sat terus khang gian nhà này tụi gì vậy taxi yang ngam depan mini kia sa video sa sa thao ya thao cái ban xe chưa pung si khang deh mut di sat deh sat gian ta deh nên tại mình tôi nhà này à mua đi cái tại mình bút sả kan boy matang di khang ni matang video cái đó tôi đi mang thầm yêu này Sa salam ni si mo sa pring sa ko si 23 29 40 le ko ha mu thakke ba se hadi ma thon mu dang ke ko 43 40 ko se le da 45 46 47 ya 44 de khang này này chặt đây này thằng 48 49 50 rồi đâu qua tu sa de chặt đi chặt đi mai se thong cái khai quá này bây giờ chạy má một sáng mẹ nhóm tới cái khai không cái này người ta ai thao đây người sắp tới sắp tới nó một sáng sao thì đây này rồi một sáng thì phải sao tôi nang này ta tisi posi cái nó này nang ngam de thao hai này sume thao ngam de đi hai đi challenge nó tao bây giờ nang ngam de thắc rồi cái khai có gì ngam de thao nang ngam de nên challenge po ra bane nó làm được rồi này cái nó price cũng kém leho de na punishment pira ke cái nó guys ada punishment hai udre học cái không có nó cái xong học cái bao chính giờ ra bộ chính rồi học cái chỉ thâu nữa chính là nó có đơn này mà amul nhóc cái ngang cái hiện đây cái mà học xong rồi vui là quay mặt ra hiện đây học cái chính là chính mình thân đấy chính là đâu cái nào học cái hào bông thì thế này nên nó bốc tôi xa nó thật sự là cái xong rồi mình xin nhiều thằng người ta năng gì anh nó xong hào lấy thằng nuôi à này học tiền ạ học gì học cái gì xích là sẽ uống một thủy xin đây bây giờ glass uống thủy sushi là sao không thủy hai đứa cần tâm thôi hai đứa cần này nhà này đang khát thèm thật sao nhà mai làm thuộc về được đấy này nhà mình gì thằng này này thằng dương từ nó đi hiện ra thằng không được cũng sôi cái gì vậy dạ đây năng challenge phải rồi ra đi một lúc thằng challenge đâu kan hati bam tor ke matang na challenge ta umuro gumba hungumba sa umuro nó một lúc kia hai cái gì rồi umuro một lúc nó tập bắt đầu sao ada umur sa ấy thì cũng cái bàn này pasal lagi guys ai tawag le lại ngang cái bao ấy thì Kasi bàn nito si bay doon sa mo nhà qua nhà này đánh tay mà đội mua đi tay mà tao nó tục sẽ là nó thôi có thể lo gì mani kayo na yung kung na video sẽ rồi phải bây giờ mình thay sẽ đi like share subscribe comment tụi biểu mà hầu là hầu rồi subscribe tụi biểu mà bata ma'am bye